ngasiga ngarangase nong kitang tabasida akhoi mayang tonse mo santrek sangna fajarapone sisina grow bag ta thabaduni ko grow bag ta thabadine ada sida kitanga thadokpa mo hawre kesu phare desina na thadokpa de sakula insin Sidaki ngo kakale sizina hana kano tawbado hadi nungsa saringi matanda ngangsalambado khulbe samjal hadar dagi sizin nungsa saringi matanda sigo chongkhalani ko bajana sida mayang ton nongna thadokpane sidasu mayang tonje asengbaje sida phangdeba akoina थाबसुदगी हाइदी कनोगी नोरिस दुकान दा तसेंगना फंगदे हाइतारे अदुदुना अखोइ सिदैसिदा मयामना तानारिसे हाइदी नोरिस दुकान दादी मखल अहुम थोए हाइए अमना मयांगी ओइबदो अदुदुगा अमना नुसि तुलसी मनम नंबा अमसु थोए हाइबको अदु अखोइदि अमता लैद्रिबनिना खंगदे अदुना अखोइगि सिदे असेंगना मैतेगिदुनिको येंदेमसे यंगो ग्रो बैग मचादा थाबसिसु फगलए हाना नुंसा सारिङेगिदा kano taw haji lang ila ani yende je khara aba da akoigi sidai sida thaba se kya phaba yodi kaina ka hai bisu yoy ko do mayam akoigi se terrace ta thaba ne isam sam na leibak ta thaba adugum baga di manara ro akoi si ju pharakhini ko mayam indem se mon dab legi ka inkhale si pambi hanagi aribudo amta nate nauna thadokibudo ngaktane indemse postar ha yenamje sisina second suba kano len gada basaruk to oidone sina phari sina ko aduga sisina ahambagi len gilbado adu si sumaina ngawri tawre ise karigi no khangdeba pambi se si khangbe yaurdi habirune hadi ising heman bagira kali heman bagino saugri ji ju yengom amung pung ba hore ko nong tabadai nong hadi he uraba matungda ne nong taraba nong taradi dum brang laune ingi baje khangaude ba saugri ji ju thabada yamna chanai ko sidai sida to khoi saugri sang asengudadi yam sangna udo oye sida light manganjina nungda waram di manganjina oibagira khangde sidadi sangnadi uba ngamdre ado saugri am phagale ko di am pungba hore eba nahan he kidanga re do nong tabaga mana adu pambi singje sa kano do ko kano tawdo yining hulak dong taweba dese saugri ju phajarabane saugri ju sona kandale duga sona kanda pambi amaninga grow bag ta thabasina kaya chawde ko pambi se aduga grow bag ta thaba pambi sina long bu su khara wale aduga sigi pambi sugumba achauba sida thabada di longi bo khulong je ngone tare ni pande dum longi ko aduduna maton da urabanina long man da do mayamna ana yam phare pojai singse mayam nong tai do hai ngai bo mang jiri ne haji tawje mang jiri ka bani saugri je mo asda pambi am ani magala saugri si am phara bani phabore hadare numi nong chubiste mayam yenam je ngone sumaina ngoksale ngangakpadi nateba nokthorok haigadra sikari gi oibaja no ada asangbu su yawe ko asangbu su yawe aduga yenam se sidoga tawrusi ngone hadi asangbu su yawe sangdabu su yawe aduga sumaina tu kai haiduna ureng machu oina tawrisi sikari ojan khamde sona khamde songme ko sang mane ba kumai do no khamde mayam akoina hujik changai ijna kaino ni Delhi da leba Manipuri Restaurant ama khaktane maming ne itpham hayo ko
ꯑꯗꯣ ꯀꯩꯅꯣꯅꯤ ꯃꯃꯥꯡꯗ ꯗꯦꯜꯂꯤ ꯍꯥꯠꯇ ꯀꯔꯤꯗ ꯆꯥꯕ ꯅꯠꯇꯕꯗ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯤ ꯔꯦꯁꯇꯨꯔꯦꯟ ꯍꯥꯏꯇꯥꯔꯦ ꯗꯦꯜꯂꯤꯗ ꯂꯩꯕꯗ ꯆꯥꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕꯅꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯤ ꯔꯦꯁꯇꯨꯔꯦꯟꯁꯦ ꯑꯃꯨꯛꯇ ꯀꯩꯅꯣ ꯇꯧꯔꯒ ꯁꯨꯝ ꯐꯔꯛ ꯇꯥꯕꯅꯤꯅ ꯁꯨꯝ ꯆꯠꯇꯦꯕꯀꯣ ꯑꯗꯨꯒ ꯆꯥꯔꯤꯕ ꯔꯦꯁꯇꯨꯔꯦꯟꯁꯤꯒꯤ ꯆꯪꯉꯤꯕ ꯔꯦꯁꯇꯨꯔꯦꯟꯁꯤꯒꯤ ꯃꯃꯤꯡꯅ ꯏꯠꯐꯝ ꯍꯥꯏꯀꯣ ꯏꯠ ꯑꯗꯤ ꯆꯥꯕꯗꯣ ꯑꯗꯨꯒ ꯃꯐꯝ ꯆꯥꯅꯕ ꯃꯐꯝ ꯏꯠꯐꯝ ꯌꯥꯝ ꯄꯣꯁ ꯇꯥꯅ ꯊꯣꯜꯂꯦ ꯃꯃꯤꯡꯁꯤꯁꯨ ꯑꯗꯣ ꯃꯣꯏꯁꯦ ꯃꯁꯥꯁꯨ ꯌꯥꯝ ꯅꯥꯟꯅ ꯂꯩꯀꯣ ꯀꯩꯅꯣꯁꯦ ꯑꯗꯣ ꯔꯦꯁꯇꯨꯔꯦꯟꯁꯦ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯦ ꯑꯗꯨꯒ ꯐꯪꯕꯁꯨ ꯂꯣꯏ ꯁꯨꯅ ꯐꯪꯉꯦ ꯃꯣꯏ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯟ ꯊꯣꯡꯕ ꯑꯣꯛ ꯊꯣꯡꯕ ꯑꯗꯒꯤ ꯌꯦꯟ ꯊꯣꯡꯕ ꯉꯥ ꯊꯣꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯣꯏꯕ ꯑꯦꯟꯖꯥꯡ ꯎꯇꯤ ꯁꯧꯒ꯭ꯔꯤ ꯀꯥꯡꯁꯣꯏ ꯂꯣꯏ ꯁꯨꯅꯕ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤ ꯃꯣꯏꯒꯤ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯌꯨꯝꯗ ꯑꯩꯈꯣꯏꯅ ꯆꯥꯕꯗꯨꯒꯤ ꯃꯍꯥꯎꯗꯨ ꯗꯦꯜꯂꯤꯁꯤꯗꯁꯨ ꯑꯗꯨꯝ ꯐꯪꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯇꯦꯁ ꯇꯧꯔꯒ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ ꯁꯤꯗꯩꯗ ꯃꯣꯏꯅ ꯄꯨꯊꯣꯔꯛꯄꯁꯦ ꯁꯤꯁꯤꯅ ꯑꯣꯛ ꯀꯩꯅꯣꯒꯤ ꯃꯤꯛꯆꯔ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯁꯤ ꯃꯤꯛꯁ ꯇꯧꯔꯤꯁꯦ ꯆꯅꯥ ꯂꯩꯔꯦ ꯑꯂꯨ ꯂꯩꯔꯦ ꯅꯝꯀꯤ ꯆꯅꯥ ꯅꯠꯇꯦ ꯃꯪꯒꯟꯅꯦ ꯑꯧ ꯍꯣꯏ ꯍꯣꯏ ꯅꯤꯝꯀꯤꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦ ꯍꯣꯏ ꯅꯤꯝꯀꯤ ꯌꯥꯎꯋꯦ ꯁꯤ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯁꯤꯀꯣ ꯃꯌꯥꯝ ꯁꯤ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯁꯤ ꯇꯦꯁ ꯇꯧꯕꯁꯦ ꯀꯩꯅꯣꯗ ꯃꯦꯔꯤꯗ ꯑꯣꯏꯅ ꯇꯧꯍꯟꯕꯅꯐꯗꯧ ꯃꯥꯜꯂꯦ ꯃꯥꯅ ꯈꯔ ꯀꯩꯅꯣ ꯇꯧꯗꯧ ꯃꯥꯜꯂꯦ ꯑꯣ ꯁꯥꯏꯍꯦ ꯁꯦꯝ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯖꯥꯗꯨ ꯁꯥꯏ ꯌꯥꯝ ꯗꯦꯁꯤ ꯌꯥꯔꯦ ꯍꯥꯎꯋꯦꯀꯣ ꯃꯥ ꯆꯥꯕ ꯍꯩꯔꯣꯏ ꯃꯣꯔꯣꯛ ꯁꯥꯔꯝꯒꯅꯤꯌꯦ ꯃꯣꯔꯣꯛ ꯁꯥꯕ꯭ꯔꯥ ꯃꯌꯥꯝ ꯍꯥꯎꯋꯦ ꯁꯥꯗꯦꯗ ꯁꯥꯗꯦ ꯊꯣꯏꯊꯣꯏꯗ ꯁꯥꯅꯤ ꯍꯥꯏꯕ ꯃꯪꯒꯟꯗꯨꯗꯤ ꯆꯥꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯆꯤꯛꯀꯟꯒ ꯑꯦꯀꯣ ꯊꯥꯂꯤꯅꯦ ꯗꯗꯥꯁꯦ ꯀꯔꯤ ꯊꯥꯂꯤꯅꯦꯕ ꯑꯦꯀꯣ ꯊꯥꯂꯤ ꯉꯥꯏꯈꯣ ꯃꯗꯨ ꯁꯤ ꯎꯇꯤ ꯃꯥꯜꯂꯦꯀꯣ ꯁꯦ ꯁꯤꯗꯅ ꯎꯇꯤ ꯂꯩꯔꯦ ꯁꯤꯗꯅ ꯌꯦꯟ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯄꯨꯊꯣꯔꯛꯏꯕ ꯃꯣꯏꯅ ꯐꯖꯅ ꯗꯦꯀꯣꯔꯦꯠ ꯇꯧꯔ ꯄꯨꯊꯣꯔꯛꯄꯁꯦ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯄꯨꯊꯣꯔꯛꯑꯦ ꯍꯥꯏꯗꯤ ꯗꯦꯜꯂꯤꯗ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯤ ꯔꯦꯁꯇꯨꯔꯦꯟꯅꯤ ꯀꯥꯏꯅ ꯑꯇꯣꯞꯄ ꯃꯤ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯕ ꯁ꯭ꯋꯥꯏꯒꯤ ꯗꯦꯜꯂꯤꯒꯤ ꯃꯤꯑꯣꯏ ꯑꯣꯏꯔꯁꯨꯀꯣ ꯃꯄꯥꯟꯂꯣꯝꯒꯤ ꯃꯤꯁꯤꯡꯅꯒ ꯃꯅꯤꯄꯨꯔꯤꯒꯤ ꯀꯩꯅꯣꯁꯦ ꯔꯦꯁꯇꯨꯔꯦꯟꯁꯦ ꯍꯥꯏꯐꯦꯠ ꯆꯪꯉꯨꯁꯤ ꯀ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯥꯏ ꯆꯣꯞꯄꯔꯣꯏꯗ꯭ꯔꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯃꯁꯥꯁꯦ ꯌꯥꯝ ꯅꯥꯟꯅ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯑꯣꯡꯗꯁꯨ ꯑꯣꯏꯕꯀꯣ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯄꯨꯊꯣꯔꯛꯑꯦ ꯑꯗꯣ ꯌꯦꯡꯁꯦ ꯃꯍꯥꯎ ꯑꯃꯨꯛ ꯆꯥꯔꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨ ꯌꯦꯡꯖꯔꯛꯑꯒꯦ ꯕꯦꯁꯤꯗꯟ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯗꯦꯁꯤ ꯅꯪ ꯆꯥꯏꯗꯣ ꯀꯩꯅꯣ ꯁꯤꯒꯤꯁꯤꯅ ꯉꯥꯅꯨꯅꯤꯀꯣ ꯁꯤꯁꯤꯅ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯑꯗꯣ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯁꯦ ꯉꯥ ꯁꯦꯡꯕ ꯍꯥꯎꯏ ꯍꯥꯎꯇꯦꯁꯦ ꯑꯇꯥꯎꯕ ꯊꯣꯡꯕꯕꯨꯗꯤ ꯑꯇꯣꯏꯕ ꯊꯣꯡꯕꯗꯨꯅ ꯍꯦꯟꯅ ꯈꯪꯕꯅꯦ ꯑꯗꯣ ꯁꯤꯂꯥ ꯆꯥꯍꯜꯂꯛꯑꯀꯥꯟꯗ ꯍꯥꯏꯔꯛꯑꯒꯦ ꯃꯍꯥꯎꯅ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯁꯤꯁꯤꯅ ꯉꯥꯅꯨꯅꯤ ꯃꯌꯥꯝ ꯃꯍꯥꯎ ꯍꯥꯏꯔꯣ ꯁꯤꯂ ꯉꯥ ꯊꯣꯡꯕ ꯍꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯈꯥꯖꯤꯡ ꯀꯥꯡꯉꯧꯔꯣ ꯅꯪ ꯍꯥꯎꯔꯤꯗꯣ ꯅꯥꯀꯨꯞꯄꯤꯒ ꯈꯥꯖꯤꯡꯒꯗ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯦꯟꯁꯥꯡꯁꯤꯅ ꯁꯤꯂꯥꯒꯤꯅ ꯉꯥ ꯑꯇꯣꯏꯕ ꯑꯣꯏꯅ ꯂꯧꯔꯦ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯉꯥꯅꯨ ꯑꯣꯏꯅ ꯂꯧꯔꯦ ꯑꯗꯨ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯒꯤ ꯃꯍꯥꯎ ꯍꯥꯎꯋꯤ ꯍꯥꯎꯇꯦ ꯍꯥꯏꯁꯤꯗꯤ ꯁꯤꯂꯥꯅ ꯍꯥꯏꯍꯜꯂꯛꯑꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯉꯥꯅꯨꯁꯤꯗꯤ ꯃꯍꯥꯎꯁꯦ ꯌꯥꯝ ꯍꯥꯎꯅ ꯊꯣꯡꯉꯦ ꯑꯗꯨ ꯌꯨꯝꯗ ꯆꯥꯕꯒ ꯁꯤꯒꯤ ꯉꯥꯅꯨꯁꯤꯒ ꯈꯤꯇꯪ ꯈꯦꯠꯅꯕꯁꯦ ꯀꯔꯤꯅꯣꯕꯨ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯉꯥꯅꯨꯁꯤꯅ ꯈꯤꯇꯪ ꯀꯩꯅꯣ ꯊꯣꯠꯄ ꯍꯦꯜꯂꯦꯕꯀꯣ ꯌꯥꯝꯅ ꯁꯣꯐ ꯑꯣꯏ ꯃꯁꯤ ꯁꯤꯗ ꯐꯪꯕ ꯉꯥꯅꯨꯁꯤꯒꯤ ꯃꯣꯏꯒꯤ ꯁꯥꯁꯤꯅ ꯑꯣꯏꯔꯝꯒꯅꯦꯕ ꯍꯥꯏꯗꯤ ꯌꯨꯝꯗ ꯐꯪꯕꯒ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯌꯦꯟꯗ ꯑꯣꯏꯔో ꯏꯚꯟ ꯃꯅꯥ ꯃꯁꯤꯡꯗꯐꯥꯎꯗ ꯑꯗꯨꯝ ꯈꯦꯠꯅꯩꯗꯅ ꯃꯍꯥꯎꯁꯦ ꯁꯤꯗ ꯐꯪꯕꯒ ꯑꯥꯗ ꯌꯨꯝꯗ ꯇꯧꯕꯒ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯁꯦ ꯉꯥꯅꯨꯁꯦ ꯈꯤꯇꯪꯗꯤ ꯁꯣꯐ ꯑꯣꯏ ꯑꯗꯨꯒꯁꯨ ꯍꯥꯎꯋꯦ ꯌꯥꯝꯅ ꯁꯤꯂꯥ ꯉꯥ ꯃꯍꯥꯎ ꯍꯥꯏꯔꯣ ꯉꯥ ꯍꯥꯎꯋꯦꯕ ꯁꯧꯒ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯌꯥꯝ ꯍꯧꯋꯦꯕꯀꯣ ꯁꯤ ꯊꯣꯡꯕꯁꯤꯁꯨ ꯆꯥꯒꯗ ꯃꯍꯥꯎ ꯌꯦꯡꯉꯣ ꯍꯥꯏꯗꯤ ꯃꯐꯝ ꯑꯃꯒ ꯃꯥꯟꯅꯗꯕꯅꯦ ꯊꯣꯡꯕ ꯍꯥꯎꯋꯦ ꯆꯥꯔꯛꯄꯁꯤꯗꯅꯦ ꯂꯣꯏ ꯍꯥꯎꯋꯦ ꯏꯔꯣꯝꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯀꯔꯝꯕ ꯃꯊꯦꯜꯅ ꯈ꯭ꯋꯥꯏ ꯍꯥꯎꯋꯤ ꯃꯦꯔꯤ ꯍꯧꯖꯤꯛ ꯆꯥꯔꯛꯄꯗ ꯑꯩꯁꯨ ꯆꯥꯔꯤ ꯁꯤ ꯃꯤꯛꯁꯔ ꯆꯥꯔꯤ ꯀꯥꯡꯁꯨꯁꯤ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯂꯣꯝꯕꯒ ꯍꯥꯞꯄꯁꯨ ꯁꯦꯝ ꯍꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯎꯋꯦ ꯃꯣꯏ ꯊꯝꯒꯤ ꯏꯟꯖꯥꯡꯁꯤꯡꯁꯨ ꯑꯃꯁꯨ ꯍꯥꯏꯕꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝ ꯂꯩꯌꯦꯕ ꯆꯥꯕꯗꯤ ꯎꯠꯂꯔꯣꯏꯒꯦ ꯑꯩꯗꯤ ꯆꯥꯕꯗ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯑꯩ ꯎꯠꯂꯛꯎꯔꯥ ꯑꯩꯗꯤ ꯎꯠꯂꯔꯣꯏ
ꯑꯩꯈꯣꯏ ꯁꯤ ꯆꯥꯃꯤꯟꯅꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯋꯥ ꯄꯦꯠꯄꯁꯦ ꯁꯤꯂꯥ ꯂꯩꯔꯦꯀꯣ ꯑꯗꯣ ꯃꯥꯁꯦ ꯌꯥꯝ ꯄꯦꯠꯄꯅꯦ ꯃꯥꯁꯦ ꯑꯗꯣ ꯃꯥꯅ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯔꯗꯤ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯈꯪꯒꯅꯦꯕ ꯃꯋꯥ ꯄꯦꯠꯄ ꯀꯥꯡꯕꯨꯁꯦ Nga thong hao. ꯉꯥ ꯊꯣꯡꯕ ꯍꯥꯎꯋꯦ ꯑꯇꯩꯗꯤ Lôi hao ấy, rôm hao ấy. Nga thong có lôi hao ấy, đúng không? Ngang hao ấy. Đâu có cái trang được màu sao. ꯑꯩꯈꯣꯏꯅ ꯃꯣꯔꯣꯛ ꯆꯥꯃꯟꯗꯕꯒꯤꯅꯦꯕ ꯃꯣꯏꯒꯤꯗꯤ ꯆꯞ ꯆꯥꯅ ꯃꯌꯥꯝ ꯄꯥꯝꯅꯕ ꯃꯑꯣꯡꯗ ꯁꯦꯝꯃꯤꯅꯦ ꯑꯩꯈꯣꯏ ꯃꯦꯔꯤꯅ ꯑꯁꯣꯝꯗ ꯃꯣꯔꯣꯛ ꯀꯟꯅ ꯆꯤꯛꯏꯀꯣ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯁꯦ ꯐꯝꯐꯝꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕꯗꯅꯦ ꯍꯥꯏ ꯊꯥꯡꯒꯠꯂ ꯅꯝꯃꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯣ ꯏꯟꯖꯥꯡꯒꯤ ꯃꯍꯥꯎ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯆꯤꯟꯗꯒꯤ ꯍꯥꯏꯗ꯭ꯔꯒꯁꯨ ꯄ꯭ꯂꯦꯠꯀꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯍꯥꯏꯗꯤ ꯃꯌꯥꯝꯁꯦ ꯁꯦꯠ ꯅꯥꯟ ꯂꯩꯔꯕꯅꯤꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯉꯥꯅꯨ ꯊꯣꯡꯕ ꯉꯥ ꯊꯣꯡꯕꯗꯨꯗꯤ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯣꯏꯕ ꯏꯟꯖꯥꯡ ꯎꯠꯇꯤ ꯀꯥꯡꯁꯣꯏ ꯑꯗꯒꯤ ꯏꯔꯣꯝꯕ ꯁꯤ ꯃꯌꯥꯝꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯁꯤꯁꯤꯃꯗꯤ ꯑꯗꯨꯝ ꯃꯐꯝꯗꯤ ꯆꯪꯕ ꯌꯥꯔꯦꯅ ꯃꯌꯥꯝꯗ ꯁꯖꯦꯁꯟ ꯇꯧꯖꯒꯦ ꯃꯣꯏ ꯍꯤꯟꯖꯥꯡ ꯄꯨꯊꯣꯔꯛꯏꯁꯦ ꯑꯩꯅ ꯆꯥꯕꯗꯅꯦ ꯂꯣꯏꯅꯃꯛ ꯍꯥꯎꯋꯦꯕꯀꯣ ꯑꯗꯣ ꯉꯥ ꯊꯣꯡꯕꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯔꯣꯛ ꯃꯦꯠꯄ ꯀꯩꯀꯥꯁꯦ ꯃꯣꯔꯣꯛ ꯈꯔ ꯑꯩꯉꯣꯟꯗꯗꯤ ꯀꯟꯇꯛ ꯇꯥꯕꯗꯣ ꯑꯗꯨꯗꯨꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯣꯔꯣꯛ ꯆꯥꯃꯟꯗꯕꯒꯤꯅꯦ ꯆꯥꯃꯟꯗꯕꯒꯤꯅꯦ ꯑꯗꯣ ꯂꯣꯏꯅꯃꯛꯇꯤ ꯍꯥꯎꯋꯦ ꯍꯥꯎꯇꯕ ꯌꯥꯎꯗꯦ ꯉꯥ ꯇꯣꯏ ꯊꯣꯡꯕꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝꯅ ꯆꯥꯕ ꯌꯥꯕ ꯂꯦꯚꯦꯜꯕꯨꯗꯤ ꯑꯣꯏꯌꯦꯕ ꯑꯣꯏ ꯃꯣꯔꯣꯛꯁꯤꯅ ꯑꯩꯈꯣꯏꯅ ꯀꯥ ꯍꯦꯟꯅ ꯆꯥꯗꯕꯒꯤ ꯆꯥꯕ ꯍꯟꯗꯛꯅ ꯁꯤ ꯁꯤꯟꯕꯒꯤꯅꯦ ꯑꯗꯨꯗ ꯃꯃꯥꯡꯗꯗꯤ ꯆꯤꯅꯤ ꯍꯦꯟꯕꯒꯤꯀꯣ ꯈꯔ ꯀꯨꯝꯕꯗꯣ ꯁꯤꯅ ꯁꯤꯟꯗ꯭ꯔ ꯈꯔ ꯁꯤꯅ ꯐꯩꯌꯦ ꯑꯩ ꯍꯥꯏꯗꯤ ꯌꯥꯝ ꯑꯗꯣ ꯑꯩꯒꯤꯗꯃꯛꯇꯤ ꯄꯥꯝꯃꯦꯕ ꯑꯩꯗꯤ ꯑꯁꯤꯟꯕꯗꯣ ꯑꯩꯁꯨ ꯁꯤ ꯍꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯪꯉꯛꯏꯕ ꯔꯦꯁꯇꯨꯔꯦꯟꯁꯦ ꯏꯠꯐꯝ ꯔꯦꯁꯇꯨꯔꯦꯟ ꯀꯩꯅꯣꯅꯦ ꯁꯕꯗꯔꯖꯪꯗ ꯂꯩꯕꯗꯣ ꯌꯥꯝ ꯊꯤꯅ ꯍꯥꯎꯔꯦ ꯑꯗꯣ ꯍꯥꯎꯏ ꯍꯥꯎꯇꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯄ꯭ꯂꯦꯠ ꯂꯩꯔꯤꯕ ꯄ꯭ꯂꯦꯠꯁꯤꯡꯁꯤꯅ ꯑꯗꯨꯝ ꯁꯥꯈꯤ ꯑꯣꯏꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨ ꯆꯥꯔꯤꯉꯩꯗꯨꯗꯤ ꯂꯣꯏ ꯀꯩꯅꯣ ꯎꯠꯄꯗꯣ ꯐꯔꯛ ꯇꯥꯕꯒꯤ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯎꯠꯂꯛꯇ꯭ꯔꯦ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯍꯥꯎꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯏꯠꯐꯝꯁꯦ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯃꯒꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯥꯔꯨꯕ ꯃꯅꯤꯄꯨꯔꯤ ꯔꯦꯁꯇꯨꯔꯦꯟ ꯁꯤꯗꯒꯤ ꯏꯠꯐꯝ ꯍꯥꯏꯁꯤꯗꯒꯤꯅꯤ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯏꯠꯐꯝꯁꯤ ꯌꯥꯝ ꯍꯥꯎꯅ ꯐꯖꯅ ꯃꯁꯥ ꯅꯥꯟꯅꯗꯤ ꯁꯦꯝꯃꯦꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯏ ꯃꯌꯥꯝ ꯔꯦꯁꯇꯨꯔꯦꯟꯗꯒꯤ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯁꯣꯞ ꯑꯃꯗ ꯑꯃꯨꯛ ꯆꯪꯉꯛꯑꯦ ꯁꯤꯗꯩꯗ ꯇꯨꯅꯤꯡꯈꯣꯛ ꯃꯔꯥ ꯀꯔꯤ ꯀꯔꯥ ꯂꯣꯏ ꯌꯥꯎꯔꯦ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗꯤ ꯋꯥꯇꯣꯟꯁꯦ ꯑꯐꯨꯠꯄ ꯑꯣꯏꯔ ꯃꯥꯅ ꯁꯤꯗꯒꯤꯗꯤ ꯀꯣꯂꯤ ꯍꯋꯥꯏ ꯃꯔꯨ ꯎ ꯃꯣꯔꯣꯛ ꯐꯖꯕ ꯌꯥꯎꯔꯦ ꯁꯤꯗꯤ ꯎ ꯈꯥꯃꯦꯟ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯎ ꯃꯣꯔꯣꯛꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯐꯗꯤꯒꯣꯝ ꯁꯤꯗꯅ ꯁꯦꯛꯃꯥꯏ ꯉꯥꯔꯤ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗ ꯊꯔꯣꯏ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯐꯦꯚꯣꯔꯥꯏꯠꯅꯦ ꯊꯔꯣꯏꯁꯦ ꯁꯤꯗ ꯑꯣꯛꯁꯥ ꯎꯁꯣꯏ ꯂꯩꯔꯦ ꯁꯤꯗ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯦ ꯏꯁꯇꯦꯕꯤꯒꯁꯨ ꯌꯥꯎꯔꯦ ꯀꯣꯂꯤ ꯍꯋꯥꯏ ꯂꯩꯔꯦ ꯑꯁꯣꯝꯗ ꯁꯧꯒ꯭ꯔꯤ ꯁꯦꯝꯃꯤ ꯃꯅꯨꯡꯗ ꯗꯨꯀꯥꯟꯁꯦ ꯆꯥꯎꯋꯦ ꯃꯣꯏꯁꯦ ꯁꯣꯟ ꯃꯅꯨꯡꯗꯅ ꯃꯣꯏꯁꯦ ꯁꯥ ꯑꯌꯥꯏꯕ ꯉꯥ ꯑꯌꯥꯏꯕ ꯌꯦꯟ ꯁꯤꯡꯖꯨ ꯀꯔꯤ ꯀꯔꯥ ꯂꯣꯏ ꯌꯥꯎꯔꯦ ꯁꯤꯗꯩꯗ ꯁꯤꯗꯤ ꯎꯆꯤꯅꯥ ꯑꯀꯪꯕ ꯃꯥꯜꯂꯦ ꯀꯪꯂꯥ ꯌꯦꯟ ꯂꯩꯔꯦ ꯀꯪꯂꯥ ꯌꯦꯟꯗꯤ ꯐꯦꯚꯣꯔꯥꯏꯠꯅꯤ ꯁꯤꯗꯅ ꯆꯥꯛꯍꯥꯎꯒꯤ ꯀꯩꯅꯣ ꯂꯩꯔꯦ ꯌꯥꯝ ꯍꯥꯏꯒꯗ꯭ꯔꯥ ꯆꯥꯛꯍꯥꯎꯒꯤ ꯀꯩꯅꯣꯁꯦ ꯆꯥꯛꯍꯥꯎ ꯃꯀꯨꯞ ꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯪꯉꯝꯃꯤꯕ ꯀꯩꯅꯣꯁꯤꯅ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯅꯣꯔꯠ ꯏꯁ ꯕꯦꯁꯤꯛ ꯅꯤꯗꯁ ꯑꯁꯤ ꯊꯥꯔꯤ ꯀꯔꯤ ꯃꯃꯤꯡꯁꯦ ꯑꯁꯥ ꯇꯥꯡꯈꯨꯜ ꯁ꯭ꯇꯣꯔ ꯍꯥꯏꯕ